Anova Lengak Amasemnaba, Hosik Delhi the Lady BJP Amasong, Masiga Chatminariba, MLA Singing Mifam Ama, Haying Delhi da Pangtok Lagani. Manipur Information Commission da Citizen Singi second appeal Torokpaki Chang Hengalakli Haina, State Chief Information Commissioner Koizam Radha Shamna Haikre. Amadi Mausagi Kalngak to Thamnaba Pandamda, Mahiru Singi, Nongmagi Oiba, exposure visit Ama, Karang Ithat Amade, Kaibulamjau National Park Chatkre. Kurum Jere, ISTV Pau meeting Tabiri Bapum Namapu Taram Nok Jere, Pau Santok Napizere. Anova Lengak Amasemnaba, Hosik Delhi the Lady BJP Amasong, Masiga Chatminariba, MLA Singi Mifam Ama, Hayeng Delhi da Pangtok Lagani Haide. Hanagi Chief Minister N. Biren Yauna, MLA Kaya, Delhi the came Tauduna Lading a Cherak Asida, Ngasisu, Nungtilgi Flighta, Speaker T. Setabreta, Singjamai Kendrigi MLA, Yumnam Kemchan, Mayang Infal Kendrigi MLA, Konkam Ravindro, Ketrigao Esigi, NPP Mirev, MLA Nur Hassan Amadi, Langtawal Kendrigi MLA Karam Sham, Delhi da Changlagani Haide. ISTV na Fangba Pau Amagi Matungina, Hosik Delhi the Lady MLA Singi Oiba, NDA Mifam Amaso, Delhi Manipur Vavanda, Anobalengak Amasembagi Matangda, Kanagani Haide. Amaromda, Center gi Luchingba Singna MLA Singi Marakta gi Chief Minister gi Fam Miyoi Amade Hekta Pirakpada, MLA Singi Marakta Mot Manadabagi Wakalon Sing Laite Hainasu Tazabaya Pau Amana Haide. Manipur Information Commission da Citizen Singi second appeal Tauropaki Chang Hengalakli Amade, Manipur Information Commission na Chada, Marfu Taraga Mapandi, Matam Chana Tabag Lokali Haina, State Information Commissioner, Koizam Radha Shamna Fongdokre, Wafa Masi Ngasi Degi Hauna, Numit Tare Nichatagadaba, Right to Information Week Celebration 2025, DIPR gi Auditorium da Hogdopiki Thoram da Haikibane. Thoram Aduda, Manipur Legislative Assembly gi Speaker Satyabrata, All Manipur Working Journalist Union ki President Asem Bhakta Amade, State Chief Information Commissioner Koizam Radha Shamna Maroiba Muising Oina Sarokya ke. State Chief Information Commissioner K Radha Shamna Makhatana, Citizen Singda Makoi Information Kangnaba Pi Bahak Ase, Niyom Chumna Sizinaba Amasong, Public Authority ki Maikay Degisu, Citizen Amagi Pifam Thokpa Information Adu Matam Chana Piba Mathautai. Afaba Democracy Amalehen Bada Citizen Amagi, Right to Information Act Sizinariba Amasong, Public Authority Anigi Marakta Afaba Marit Thamba Mathautai Haike. Kanagumba Citizen Amana, Public Authority da RTI Thabada Karigumba Paintaba Nungai Tabalairabade, State Information Commission da Second Appeal Chatpayai Madugi Matungda, State Information Commission na Tabag Lokat Kadabani Haike. Amna toina ring oiraba official singko moi departmental action long da bagi adugi koida recommend to na bagi powers of action pi adon koi RTI week ta tawi basi koi praja singda moi empower to ba moi labor rights di khangan ba loina na public authority sing to kamai to na koi gi praja gi request to respond to the kamai to na prepare to the kamai to na koi punna pod minaraga yamna hena open oiba transparent oiba accountable oiba corruption free oiba democratic society ama semda mateng pangnaba kona kadagi haibagi pandam da koi se to Haugalakliba Mahirui Singda, Lamlaki Sao Chik Sing Amade, Makogi, Leifam Singbo, Yokatuna Tambada, Ikogi Togdang Lay Amade, Mahosagi Kalngak Tambada, Mating Oi Haiba, Kankanabagi Bandamda, Mahirui Sing the Serugyaduna, Nomagi Oiba, Exposure Visit Ama, Karang Ithat Amade, Gabiolamjau National Park, the Kongchat Amangasi Lam Thakre, Bisupur Forest Divisana, Humfugatara Matoirak Suba, Wildlife Week, Marilinana, Chayol Amachupna Chatagadaba, Lamlaki Sao Chik Sing Kanbaki Pandam, the Pangtokliba Thoram Adugi Serukam Oina Ngasiso, Bisupur District Kangatlaba School Mangagi Mahirui Sing the Serugyaduna, Bisupur Forest Office Tegi, Rens Forest Officer, Headquarter RK Sadanandana Lamthake, Karang Ithat Amade Kaibulamjau Forward Chatkadaba Kongchat Adubu, Lamtabagi Thoram Aduda, RFO Headquarter RK Sadanandana, Haugalakliba Mahirui Sing the Haugalakliba Mahusagi
Khalasi kanbada lamlaki saujek singna loriba thaudang amadi makoigi leifam singbu yokhatuna thamduna aikoi miyoibaga makoiga leinariba mari asi phajana khangan bangam labade aikoi akoibegi phibam ngak senba amadi mahoksagi khal ngaktuna thambada achauba mateng oigani masida Bisapur Forest Division na district asigi mafam senba thungna miyabo wakhal tana bahonaduna lagli Humfuga tarar marthoirak suba wildlife week kamari lenana u chara thaba painting quiz debate competition yauna makhal makha kayagi program pangthoktuna lagli district asida leiriba miyamnasu Bisapur Forest na paikhaliba thabak thorom asida mateng pangbituna afaba environment ama ohenbada aikoi punna honaminasi haike Manipur district leiriba kogi satrasing class 5 tagi horo 12 for the labor school khangat charaga school mangada koina ngasi exposure to rama satrasing damakta Karang Island amadi Kabilam National Park ta pujari koina ngasi sachariba exposure to rasigi maruba pandamdi hoji hoji hawgalaiba satrasing sida koina lamlaki leiba sa uchek sing da nungsiba fauna ba amadi pugmakogi thamoinungda nungsibaga loinana lamlaki sa uchek sing asibu yakot pinagu damak ngasigi pandamasi pangtok chabani painting competition essay competition quiz competition matung desa pangtok charakani pangtok charakpa matam da kogi December district library school singna hena participate tawdana kogi lamlak leiba saw chek sing sibu nungsibagi pungning phawon bidana khongleiba ai ngasagi kairei bai ngasai khalasida kitang to sumating on janaba December Forest Division na matung samon sinjal haje Leibag asigi mafam pumbada October 2 dagi October 9 phawa chayol ama chupna chathagadoriba humfu taraga mathoirak suba wildlife week ilisini kun manga gi serok amoina ngasi ayo Thobal Forest Range na sinduna school mahairoi singa loinana fulan marinda trekking chatuna human and animal coexistence thoram pangthokre guided bird watching trail walk haiba pandamda divisional forest office Thobal gi DFO Dr L Jesili ki mideng makhada range forest officer Thobal Dinesh Chandra Salamna luchingduna Waithau protected forest ki area amasu oiriba funal maringda chatkhiba trekking atuda wildlife explorer ki members sing amade staff sing su serukya ke ngasi ge khongchet aduga mari leinana range officer Dinesh Chandra Salam amade wildlife explorer ki members sing na mahairoi singda lamlaki uchek amadi sa singi maramda sugaina takpi khibaga loinana miramdagi pairakliba uchek singbu hatpi roise makoi bungakpi senbiduna loinasi haike Lions Club of Imphal Greater na Together as One haiba themda Peace Poster Contest pangthokre Lions International District 322D gi makhada Lions Club of Imphal Greater na sinduna lining thau ising chaiba sanglenda tongan ba mahisang singda tamba mahairoi kun manga na serugyaduna Together as One haiba themda lai yektuna athoi ahentana ke contest aduga mari lenana Lions Club of Imphal Greater gi chairperson M Shyam Babuna Lions Club na malem gi thakta pangthokli Together as One haiba themda Peace Poster Contest ki manung chana pangthokpa contest amane contest asida grand winner amasung merit winner khangadabani contest asida masagi chahi 13 dagi 16 faubada leiba mahairoi singna seruk yaba yai grand winner tabada adugi mama mapa yauna club adugi president yauna New York ta lemna manaloba chatpegi khudong chabalei mana asu US dollar Lising mga oy, lamdam asigi mahiru singna matang chahida pangthokadaba changdamnaba singdasu mana asi longnaba honasi haike. Grand winner prize $5,000 US ne. Ado America da chatpa matamda first tariba akoigi keno sigi angang sigi magi parents inge free of cost da pugani adoga free of cost with accommodation footing lodging everything akoigi laiba international na dai lobigani adoga matakta amu First tariba akoi club sibu puthoiba ang layak pa angang sibu puthoiba ang sige club ki president do ajuju mawo jo free puthoini kwai da ki Manipur da ki akoi ki Moirang ki club na anirak winning prize winner prize phangre aduna akoi su ngasi si mai tawna ngasi akoi ki function jima pangtok sabani sa sing ka jo punna magi artistic oi bagi magi innovative idea do pukhalaga matang gi theme di international lepakani lepku ka doiba theme da angang jing du phajana coaching to hon bidna adu ma to holaga sigi winning prize akoi mangal loisi akoi Manipur na lausi haiba bueno sima message ma pijari
Punna hingminabagi wakhalon piba peace poster campaign Lions Club International District 322D Region 6 Zone 11 gi makhada Lions Club of Kanchipur Greater Sinduna pangthokre together as one haiba thimda Manipur University gi main gate ki mayok na badalaiba ISDFC Bank building the pangthokpa peace poster campaign atuda class 8 fawba tamliba mahiru singna atho ehen tanake Lions Club of Kanchipur Greater gi president S Bhumeshwarna peace poster campaign asi malim gi thakta pangthokliba sigi manung chana mahairoi singda punna hingminabagi wakhalon piba amasong miyamda paujil piba oina sinbani changdam nariba asida makok mathang taba singna district ki thakta changdam nabada sarukyagani amadi state ki thakta chap manaba theme asida changdam naraga makok mathang taba sing international ki thakta changdam nabada sarukyaba fangani haike mapung pangthoi bisi akoi team di peace poster contest ki team di together as one akoi punna hingmin si haibagi team da akoi pangthok sabani haiba sing asi akoi international ki wena pangthok puni mafam kuding da pangthok no da ngasi gi han boina akoi Kanchipur Lions Club Kanchipur Greater na pangthok sabani team jina pi paujen di akoi world laiba akoi gi mi pok akoi na poiba mi pok mapok sida akoi amatani haibagi kholaw du laung na ba sinbagi mong ni sina maru singda akoi gi tung koina kana piba du wakhalo na du morom da lakpa oina khangni han khani Indian Dental Association Department of Oral and Maxillofacial Surgery Dental College Jennings ka khutsam naraga basic life saving training program ama Jennings ki auditorium da pangthokre Dr. Nangmairakpam Charan Naluchingduna pangthokpa training atuda dental professional yauna delegate chahumukta ambu bag sizinaba defibrillator handling tauba amade matau karamna CPR taugani haibana chingba hand holding tauduna takpike So this requires a high amount of energy. High amount of energy means more amount of charge delivering. Apunba Fitness Center AFC na sinduna chatharakpa state level transformation challenge ki manukjana tara suba edition ki oina ngasidagi first screening Apunba Fitness Center Rims Rota pangthokpa hokre nupa participant chani hena amasung nupi participant humfu hena serugya kiba first screening atuda participant singi weight height na chingba sing on ke first screening aduga mari lenana tara suba AFC state level transformation challenge ki organizing committee ki chairman Soibam Ravin Kumar amasong AFC founder Yumnam Hamlet na ngasi pangthokliba first screening asigi matungda final screening amasong mega event 2026 ke January Mari amasong January 13 da pangthoklagani lamdam masigi tongan gym kaya da sanariba myoi singna transformation challenge asida serukyari mamang da serukya kiba participant masingdagi handak chahi na hengalakle challenge asida serukyari ba singna drug sizinadana serukya biyo challenge asida serukya ba asigi maithi balaite participant khudimak mai pakpangaktani haike ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯖꯩ ꯁꯤꯟꯖꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤꯁꯤꯡ ꯈꯛꯇ ꯁꯥꯟꯅꯕ ꯈꯛꯇꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯖꯗꯦ ꯑꯦꯅꯤ ꯋꯦ ꯃꯥꯅ ꯀꯟꯚꯤꯅꯤꯌꯟ ꯑꯣꯏꯕ ꯃꯥꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕ ꯁꯥꯟꯅꯖꯁꯅꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ ꯃꯥ ꯃꯁꯥꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯏꯐꯔꯠꯇꯣ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯃꯣꯇꯤꯚꯦꯠ ꯇꯧꯖꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯎ ꯐꯤꯠ ꯑꯣꯏꯅ ꯂꯩꯍꯟꯒꯦ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯋꯥꯈꯜꯗꯒꯤ ꯄꯨꯊꯣꯛꯑꯒ ꯑꯩ ꯁꯤꯟꯖꯈꯤꯕꯅꯤ ꯑꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯐꯤꯠ ꯑꯣꯏꯕꯁꯦ ꯑꯩꯒꯤ ꯗ꯭ꯔꯤꯝꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯀꯩꯒꯨꯝꯕꯗ ꯃꯥꯒꯤ ꯕꯣꯗꯤꯒꯤ टाइप नहीं एक तो मैं सो इंदो का मैम देख रहे अदुन फिट ओइबदी खुदिंग मग अदुम ओइबी याय है से आई आशा दै सिजबनी अदु सिगी कंपटीशन सिदा यावबदा कना मथि बंद लेते लोइन विनर ने मान किलो मंगा द गेन तोसो मागी एक्समेन नि अदुगा किलो मंगा द तारगसो मागी एक्समेन नेबा सिगी टूर्नामेंट मथि बसो गौदे अदुगा करिगुंबा एनी एचवाइस ने सिगी कंपटीशन सिदा करि मद्रक अम द सिन बिनो कैनो द सिगी प्राइस ना आई लाइफ नते नसा फिट हाइबने अदुना विदाउट एनी ड्रग द मैंने कंपटीशन तौजबने
Fourth year undergraduate program hangbagi issue government na athubada loishindrabadi desamna October gi students union singi mifamna issue asi loishilakani haire NEP 2020 gi matung ina college singda fourth year undergraduate program hangdok piu haina desamna mamangi lengak amadi hauziki PR gi lengak asida kayara khanna haijakre adubo hauzik higher education gi oiriba authority singna August 13 amadi 18 da order ani thoktuna fee structure amadi admission tongnabagi matam pike tawda Paman Balenga ki order ani asi maya yaudaba kaiga pakhak oiramle hauzik leiriba phibam asida mahiroi kayagi academic career mangbagi oithokpa leire haina desamna lawi maram aduna October 3 ki ayuki pung 13 taba matamda desam head office ta Fourth year undergraduate program hangani haina lauthokraba college singi student union singi mifam ama pangthok lagani mifam asida mahairoi singi khandraba higher education ki commissioner amade director gi mathakta karamba makhal gi agitation tawbana chunagadage haibado khanminaragani Government na order thok to na mahiroi kaya admission tawsin halle aduga mahiroi singbo takpi tambina bo ojagi thawrang di tawbidre government na thawrang tawna bo hotna bagi mahuta college sing principal singda insinduna masana thawrang tawjana ba informal oina college singda khanghanduna leire government ke award po ojabo college ke principal singna kamdongna lawgadori bano hauzik college kharadi department kharagi oja lawna ba advertisement thok to na principal singna hotnari thawong asi principal singbo baligi haming ohenna ba bani haina desamna lawi hauzik mahiroi singna oja leitana admission tawsiluba amadi kaya amana admission tawna ba same saduna leiri aduga nakan amaromdana fourth year undergraduate program ge exam thagadaba matamna November da oire college khudimakta amasu oida fourth year undergraduate program hangdokpa haibaside desamna pukning thoganingai oide akhanaba college kharada fourth year undergraduate ki desam honors with research ki program hangdokpa amadi fourth year undergraduate ki degree with honors hangdokpa asini aduna tadana leiriba college khudimakta hairiba program asi hangdokani haibase practicable oidaba government ki thawak amani haina lawi hairi Paugi marakthana temper break amata longminase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break imatung taram nokchari pau makhata na pizari Manipur gi mafam kayada lagaw khawbagi chanabi amagumla chatharakliba ase mari leinaba singna matam chana thinghauna ba meeting changbiyo haina irengbam irabot celebration committee gi maikei tege mari leinaba singi pukning chingsilakle committee gi founder secretary I Sova Chandrana Bisupur district ki irengbam da hawkiba numit kharani gi mamang dege asigumba lagaw khawba si ngasi fawba adum makha chathaduna lakle kobena chahi kaya amadi Manipur gi irang na maram oiduna mahiroi kayada mahi tambada akaiba kaya thengkhang kayada oiduna lakliba asida hauzik mahi masing tambada pukning kharat changlakpa matam asida amuk asigumba lagaw khawba Diwali sanaba sina tungi yumbi oigadoriba mahiroi kayada chauna akaiba amadi apanba pire maram aduna mari leinaba singna meeting changbi duna haugalakliba mirol asibu kanbada aikoi puna serugyaminasi haike Tempo district ki manungda leiba irengam khogang asida hoji ragaw khawdana tawba maramna irengomda leiriba imung manung khunganggi nupi angang praja khudimak wanare leiba asisu tamdu leitadana leiriba iramdam amani maramaduna mari leinaba department police department na miyeng chambidana asigumnaba phattaba thaba asi amuktadi kohanbiduna irengam khungang asibu afaba maikeida urapio haidana haijari loishilakpada maroiba paw amukana pizari Anau balengak ama semnaba hauzik Delhi da leiriba BJP amasong masiga chatminariba MLA singi mifam ama hayeng Delhi da pangthok lagani
Manipur Information Commission da Citizen Singi second appeal tawrokpaki chang hengalakli haina State Chief Information Commissioner Koizam Radha Shamna haikre. Amadi Mausagi Kalngak Thamnapa Pandamda Mahirui Singi Nongmagi Oiba Exposure Visit Ama Karang Ithat Amadi Kaibulamjau National Park da chatkre. Hauzik Fawi ko Pm-Istv na sandok chaba Manipuri pau matang sa loizare bideng tabiri bapum na maku amakana kurum jare.